ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡꯒꯤ ꯈꯨꯠꯇꯤ ꯆꯥꯊꯣꯛꯂꯤꯕꯅꯣ? ꯉꯥꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯨꯃꯤꯠ 8ꯅꯤ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒ ꯁꯝꯅꯗ꯭ꯔꯕꯁꯨ ꯍꯤꯡꯂꯝꯕ ꯃꯤꯔꯥꯀꯜꯁ ꯕꯦꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯌꯥ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯃꯤꯔꯣꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯕ꯭ꯌꯨꯂꯥ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ 1945ꯀꯤ ꯇꯥꯏꯝ ꯃꯦꯒꯥꯖꯤꯟꯒꯤ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯃꯤꯔꯣꯟꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ 375 days ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯅ ꯂꯩꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 240ꯅꯤꯃꯨꯛ ꯑꯣꯏ, ꯍꯥꯏꯕꯗꯤ ꯍꯞꯇꯥ 90ꯅꯤꯃꯨꯛ ꯑꯣꯏ꯫ ꯃꯍꯥꯛ ꯑꯁꯤꯅ ꯅꯣꯔꯃꯦꯜ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯃꯇꯝꯗꯒꯤ ꯅꯨꯃꯤꯠ 100ꯒꯤ ꯅꯛꯌꯥ ꯍꯦꯟꯗꯣꯛꯇꯨꯅ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯈꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯂꯝꯕꯤ ꯁꯔꯛꯇ ꯀ꯭ꯔꯦꯕꯁ ꯍꯥꯏꯕ ꯋꯥꯏꯈꯨꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯕꯒꯤ ꯚ꯭ꯌꯨ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀ꯭ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯀꯣꯔꯣꯅꯥ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯨꯝꯗ ꯂꯩꯅꯈꯤꯕ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯦꯕꯁꯤꯡ ꯑꯁꯤꯅ ꯑꯍꯥꯡꯕ ꯃꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯋꯥꯃꯪꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯚ꯭ꯌꯨ ꯑꯃꯈꯛꯅꯤ꯫ ꯂꯝꯕꯤ ꯁꯔꯛꯇ ꯂꯥꯛꯄꯇ ꯅꯠꯇꯅ ꯌꯨꯝ ꯀꯩꯗ ꯏꯚꯟ ꯒꯥꯔꯤꯗ ꯐꯥꯎ ꯀꯥꯈꯠꯂꯤ꯫ ꯃꯁꯤꯗ ꯒꯥꯔꯤꯅ ꯇꯛꯈꯥꯏꯕꯗꯁꯨ ꯀ꯭ꯔꯦꯕꯁ ꯀꯌꯥ ꯃꯔꯨꯝ ꯑꯁꯤꯕ ꯌꯥꯎꯏ꯫ ꯃꯁꯤꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯍꯧꯖꯤꯛꯃꯛ ꯍꯤꯡꯂꯤꯕ ꯃꯈꯜꯒꯤ ꯑꯦꯅꯤꯃꯦꯜ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤ ꯒ꯭ꯔꯤꯟꯂꯦꯟꯗ ꯁꯥꯔꯛ ꯑꯁꯤ꯫ ꯁꯥꯔꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯤꯟꯂꯦꯟꯗ ꯁꯥꯔꯛ ꯑꯁꯤꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯖꯤꯕ ꯑꯃꯈꯛꯅꯤ꯫ 2016ꯒꯤ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯁꯥꯔꯛ ꯃꯈꯜ ꯑꯁꯤ ꯆꯍꯤ 250ꯗꯒꯤꯅ 500 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯍꯤꯡꯕ ꯉꯝꯃꯤ, ꯑꯗꯨꯒ 21 ꯐꯤꯠꯀꯤ ꯃꯊꯛꯇ ꯁꯥꯡꯕ ꯉꯝꯃꯤ, ꯂꯨꯝꯕꯅ ꯀꯤꯂꯣꯒ꯭ꯔꯥꯝ 1,000 ꯃꯊꯛꯇ ꯂꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯥꯔꯛ ꯃꯈꯜ ꯑꯁꯤ ꯑꯌꯥꯝꯕꯅ ꯉꯥꯁꯤꯡ ꯐꯥꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯑꯃꯗꯤ ꯑꯥꯔꯇꯤꯛ ꯑꯣꯁꯤꯟꯁꯤꯡꯗ ꯐꯪꯏ꯫ ꯃꯔꯛꯊꯠꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯃꯅꯥ ꯐꯪꯕ ꯌꯥꯕ ꯌꯥꯝꯅ ꯁꯦꯐ ꯒꯦꯃꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯔꯃꯤ ꯁꯔꯀꯜ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ 1 ꯀꯔꯣꯔꯒꯤ ꯃꯊꯛꯇ ꯑꯦꯛꯇꯤভ ꯄ꯭ꯂꯦꯌꯔꯁ ꯂꯩꯔꯤꯕ ꯔꯃꯤ ꯁꯔꯀꯜ ꯑꯁꯤꯕꯨ ꯁꯥꯟꯅꯗꯨꯅ ꯑꯗꯣꯝꯁꯨ ꯄꯩꯁꯥ ꯑꯣꯏꯅ ꯃꯅꯥ ꯐꯪꯕ ꯌꯥꯏ꯫ ꯍꯩꯇ꯭ꯔꯒꯅ ꯄ꯭ꯔꯦꯛꯇꯤꯁ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯇꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯀꯦꯁ ꯒꯦꯝꯗ ꯑꯣꯟꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯁ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯄꯦꯇꯤꯑꯦꯝ, ꯐꯣꯟ ꯄꯦ, ꯀ꯭ꯔꯦꯗꯤꯠ ꯗꯦꯕꯤꯠ ꯀꯥꯔꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯏ꯫ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯂꯨꯄꯥ 2,000 ꯐꯥꯎꯕ ꯐꯪꯕ ꯌꯥꯏ꯫ ꯔꯃꯤ ꯁꯔꯀꯜ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯂꯥꯏ, ꯐꯣꯟꯗꯁꯨ ꯌꯥꯝꯅ ꯁ꯭ꯃꯨꯊꯂꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯌꯨ, ꯗꯤꯄꯣꯖꯤꯠ ꯇꯧꯁꯤꯟꯗꯨꯅ ꯋꯦꯜꯀꯝ ꯕꯣꯅꯁ 2,000 ꯐꯥꯎꯕ ꯐꯪꯕꯤꯌꯨ꯫ This game involves an element of financial risk and may be addictive. Please play responsibly and at your own risk. ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ 1985ꯗ ꯑꯥꯔꯊꯀ꯭ꯋꯦꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯃꯁꯤꯗ 8.1 ꯃꯦꯒꯅꯤꯆꯨꯗꯇ ꯑꯥꯔꯊꯀ꯭ꯋꯦꯛ ꯇꯧꯕꯗ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯈꯛ ꯀꯣꯂꯥꯞꯁ ꯇꯧꯕꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯣꯂꯥꯞꯁ ꯑꯣꯏꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯈꯤꯕ ꯄꯣꯛꯄꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯀꯌꯥ ꯌꯥꯎꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯗꯦ꯫ ꯅꯨꯃꯤꯠ 8ꯅꯤ ꯆꯥꯕ ꯊꯛꯄ, ꯏꯁꯤꯡ, ꯃꯃꯥꯒꯤ ꯀꯦꯌꯔ ꯑꯃꯠꯇ ꯌꯥꯎꯗꯅ, ꯍꯥꯏꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯀꯣꯟꯇꯦꯛ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯁꯤꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯗꯦꯃꯦꯖ ꯑꯣꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 10,000ꯃꯨꯛꯇꯤ ꯁꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ, ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯤꯔꯥꯀꯜꯁ ꯕꯦꯕꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯪꯅꯈꯤ꯫ ꯃꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯖꯔꯃꯅꯤꯒꯤ ꯗ꯭ꯔꯦꯁꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯕु सिंगिंग बिल्डिंग हाइनसु खंगने नत्रगना म्यूजिकल रेन बिल्डिंग हाइनसु खंगने नोंग ताबा मतमदा म्यूजिक साउंड पुथोकपा मखलगी बिल्डिंग अमखकने स्कल्पचर एनेटी पाउल हाइरबा असिना सेमखिबा अदुगा क्रिस्टोफ रोसनर अमदी एंड्री टेम्पल हाइरबसिना डिजाइन तौखिबा युम अमखकने हौजिक असि मखोय लोइने युम असिदा लै मसिगी युम असिदा एल्यूमिनियम टनेल्स कया हापतुना म्यूजिकल इंस्ट्रूमेंट कयागी मोंगदा सेमबा युम असि याम अट्रैक्शन पीबा युम अमखकने मसिगी पापुआ न्यू गुइनी हारिबा लेबाक असि मालिमगी ख्वाइदगी तोंगान तोंगानबा लोल यामना लैबा लेबाक अमखकने हाइबदी लैंग्वेज मसिंग यामना लैबा लेबाक अमनि 9.24 मिलियंस मुक्की पॉपुलेशन ओरिबा लेबाक असिदा 839 हौजी लोनरिबा लैंग्वेज लैबा लेबाक अमखकने अनिसुबा लेबाकना इंडोनेशिया हारिबा लेबाक असिना ओइरी
Hojik haijagdoriba asi nauna study tawba amada thengnaba pot amakhakni research tawba mi singna scientific evidence fangduna confirm tawraba amakhakni haibadi chewing gum chabana thinking tawbagi speed aduga alert oibagi chang yamna hengat halli anauba study amagi report ki matung inna brain amadi cognition asina chewing gum charingai da reaction tawbagi chang si 10 times hengat halli theory amadasu chewing gum chabana mid singat hanbagi chang hengat halli aduga brain da blood flow yahonbadasu temporary improve ohenbadasu mating pangi conclusion oina alertness amadi reaction times chewing gum chabana hengat halli haiba asini Masigi tribes kangbu asi Indonesia gi Western New Guinea hariba asigi awangbu mafam singda leiba mioi kangluk amakhakni masigi tribes kangbu asi Dani tribe haina khangni makhoi gi maraktagi nupi singna makhoi gi khwaidagi nungsijaba nupa adu sikhiba matamda makhoi gi khutsa kaktat jabagi chatnabi asi yamna interesting oiba chatnabi amakhakni khanghaudana makhoi gi nungsijaba adu sikhibada madugi China nuaitaba phongdokba oina makhoi gi khutgi khutchagi mamang thangba saruk adu kaktatche masigi practice asi iki palin haina khangne khutcha kaktatnanaba makhoi gi machin tumba nung natragana thorina su kisinduna blood circulation thingjillaga kaktatpa masitanatuna even mayana faw chiktatuna kaktatche masigi thodok asi karigumba ka taba yarongani haina khalli nonggi nga haibadi nong chuba matamda nga gumba oina yarokpa masisu angapa thodok amakhangni masibu non aqueous rain haina khangne masi erratic meteorological phenomenon amani nong chuba matamda sanga tarakpa haiba asi history da tongan beleba kaya da asigumba thodok kaya gi report laikre asigumba makhalgi report tarokpagi case kaya da phongdok khibagi matung inna nong daba matamda jellyfish mirang uchek nga hangoi asigumba kaya tarakpagi wafum kaya su yauki scientist kaya na phongdokpagi matung innadi masigi mysterious oiba thodok asi akan ba nong lei nong sit na to anbani haina su phongdoi khudam oina tornadoes water sports asigumba asina to anbani haina phongdoi asigumba akan ba nong lei nong sit ching asina isingi sarukta chatpada asigumba ayangba potsing nga hangoi waikhu asigumba sing asi miles kaya lapna puraktuna to anba thodok amani haina phongdoi masigi thodok asi thoku matamda tarakliba nga sa sing asi ahingbasu yawi asibasu yawi aduga famjallaba nga kaya su yawi Hojik haijagdoriba wafam asi khara hangoiba fawbi ai adubu yamna interesting oiba wafam di oigani haina khalli China hari balebak asi malem pumbana makhoi gi top pa chatnabi kayana yamna attractive oiba leibak ama ohelli mayam asigi manungda yamna angakpa chatnabi amakhakni masigi chatnabi asisu mama na angang hek poklakpa matung angang amadi mama ani gi marakta connection lehliba placenta haibadi Chinese music na common oina chanai hal oiba music na ayam chathokkalli makhoi thajanabida masi chabana hakchangda yamna kanaba pi haina sulawi masigi manungda naha oina lehenbada mating pangi youth ohelli masigi chanabi asi ngasing ngarangdagi haurakpadinate Chailising ani gi mamangdagi haurakhraba chanabi amakhakni masigi fresh human placentas chabagi chanabi asi China laibakna ban torubadagi hojik asi underground market singda yamna secret oina yoli dealers kayana hospital ga lotna mari leinaduna asigumba business asisu yamna chawna tawnari